ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯕꯨꯡ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯂꯩꯔꯥꯡꯅ ꯐꯨꯒꯥꯏꯅ ꯃꯁꯥ ꯃꯔꯦꯡ ꯐꯅ ꯃꯅꯤꯡꯇꯝꯅ ꯁꯥꯟꯖꯕꯁꯨ ꯈꯣꯏꯃꯨ ꯑꯣꯏꯕ ꯃꯁꯨꯝꯂꯥꯡꯒꯤꯅꯤ. ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯁꯧ ꯑꯗꯨꯃꯛ ꯂꯥꯡꯗꯨꯅ ꯂꯩꯔꯕꯅꯤ. ꯏꯃꯨꯡꯗꯨꯗ ꯖꯤꯇꯦꯟ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯗꯨꯅ ꯂꯩꯅꯤꯡꯗꯦ. ꯅꯠꯇꯦ, ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯍꯥ, ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯑꯩꯕꯣ? ꯁꯩꯇꯃꯥ ꯊꯨꯞꯆꯤꯜꯂꯤꯕ ꯐꯤꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯀꯜꯂꯤ. ꯍꯣꯏ, ꯑꯩꯈꯣꯏꯗꯤꯅꯦ ꯐꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯕꯨ ꯑꯐꯕ ꯀꯔꯤ ꯑꯣꯏꯗꯧꯔꯤꯒꯦ? ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯅ ꯁꯥꯎꯔꯤꯗꯨꯕꯣ? ꯑꯃ ꯊꯣꯡꯉꯦ ꯆꯥꯕ ꯌꯥꯗꯦ ꯍꯥꯏ, ꯑꯃ ꯑꯃꯨꯛ ꯊꯣꯡꯉꯦ ꯆꯥꯕ ꯌꯥꯗꯦ ꯍꯥꯏ. ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣꯕ? ꯍꯥ, ꯀꯔꯤ ꯊꯣꯡꯉꯣ ꯍꯥꯏꯕꯅꯣꯕ? ꯆꯥꯕ ꯌꯥꯗꯕ ꯉꯥꯛꯇ ꯀꯔꯤ ꯂꯩꯅꯥꯅꯣ ꯈꯪꯖꯔꯛꯆꯗ꯭ꯔꯦ. ꯖꯤꯇꯦꯟ ꯊꯣꯡꯂꯣꯝꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯉꯛꯇꯨ ꯆꯦꯞꯊꯗꯨꯅ ꯍꯥꯏꯔꯞ ꯌꯦꯡꯉꯤ ꯇꯞꯂꯞꯅ. ꯍꯩ, ꯌꯥꯔꯦꯀꯣ, ꯃꯗꯨꯒꯤꯗꯃꯛ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯈꯛꯆꯤꯟꯒꯅꯨ. ꯆꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏꯅ ꯆꯥꯔꯁꯨ ꯑꯇꯣꯞꯄ ꯑꯃ ꯈꯔ ꯊꯣꯡꯕꯤꯕ ꯀꯩꯗꯧꯒꯦ? ꯑꯗꯨꯒꯤ ꯅꯪꯅ ꯋꯥ ꯑꯣꯏꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯍꯔꯦ, ꯍꯩꯕꯤꯔꯦꯗꯀꯣ. ꯄꯩꯁꯥꯁꯤꯗꯤ ꯎꯇꯣꯟ ꯋꯥꯇꯣꯟꯗ ꯎꯅꯥ ꯋꯥꯅꯥ ꯄꯥꯟꯕꯗꯧꯅ ꯄꯥꯟꯕꯁꯤ ꯃꯉꯥꯏꯔꯦꯅꯦ. ꯒ꯭ꯌꯥꯁꯁꯤꯗ ꯃꯊꯦꯜ 12 ꯊꯣꯡꯕ ꯇꯥꯔꯤꯅꯦ ꯑꯩꯕꯣ. ꯃꯊꯦꯜ 12ꯕꯨ ꯏꯃꯨꯡꯁꯤꯗ ꯊꯣꯡꯕ꯭ꯔꯥ ꯍꯥ? ꯕꯕꯥꯁꯤ ꯃꯁꯥꯁꯨ ꯉꯝꯗꯕꯅꯤ. ꯏꯕꯥꯅꯤꯅ ꯁꯨꯃꯥꯏꯅ ꯀꯟꯅ ꯉꯥꯡꯅꯕ ꯇꯥꯔꯒ ꯑꯅꯥꯕ ꯍꯦꯟꯖꯤꯟꯈꯤꯅꯤ. ꯋꯥ ꯃꯈꯥ ꯇꯥꯅꯒꯨꯝꯁꯤꯀꯣ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯒꯦ? ꯑꯦꯟꯁꯥꯡꯒꯤ ꯑꯦꯟꯁꯥꯡ ꯆꯞ ꯃꯥꯟꯅꯩ. ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯡꯗꯨ ꯆꯥꯗ꯭ꯔꯁꯨ ꯑꯅꯥꯕ ꯐꯔꯛꯄ ꯅꯠꯇꯦ. ꯑꯗꯨꯗꯤ 마ꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯨꯝ ꯀꯪꯂꯒ ꯂꯩꯌꯨ ꯍꯥꯏꯔꯤꯔꯕ? ꯍꯩꯃꯥ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯪꯂꯒ ꯂꯩꯌꯨꯅ ꯍꯥꯏꯔꯒꯦ? ꯅꯪꯁꯨ ꯅꯪꯒꯤ ꯆꯥꯅꯤꯡꯕꯗꯨ ꯊꯣꯡꯉꯨꯅ. ꯆꯥꯕ ꯌꯥꯗꯕ ꯑꯍꯜꯁꯤꯒꯤꯁꯨ ꯑꯌꯥꯕꯗꯨ ꯊꯣꯡꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯀꯥꯏꯔꯒꯦ ꯍꯥ? ꯑꯗꯩꯗꯤꯀꯣ ꯅꯪ ꯏ ꯍꯥꯏꯒꯠꯂꯛꯑꯅꯤꯀꯣ. ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯅꯦ ꯐꯠꯇꯅ ꯑꯗꯨꯝ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯣꯏ ꯏꯃꯨꯡꯁꯤꯗ ꯌꯥꯝ ꯐꯠꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ, ꯁꯨꯔꯒ ꯆꯥꯔꯒ ꯍꯤꯡꯕꯅꯦ ꯍꯥꯏꯗꯨꯅ ꯈꯔ ꯁꯥꯐꯅꯕ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯏꯋꯥ ꯂꯧꯗ꯭ꯔꯒ ꯇꯣꯛꯎꯗꯅ. ꯁꯩꯇꯃꯥ ꯐꯠ ꯂꯥꯎꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯖꯤꯇꯦꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯛꯈꯤꯕꯗꯨ ꯃꯊꯥ ꯁꯥꯔꯞ ꯌꯦꯡꯍꯧꯏ. ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯄꯥꯗꯣ ꯍꯤꯗꯥꯛ ꯄꯤꯖꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯖꯤꯇꯦꯟꯅ, ꯕꯕꯥꯕꯨ ꯆꯥꯛ ꯆꯥꯈ꯭ꯔꯕ ꯇꯣꯝꯕ? ꯂꯟꯆꯦꯟꯕꯅ, ꯑꯧ ꯆꯥꯈ꯭ꯔꯦ ꯇꯥꯆꯧ. ꯍꯤꯗꯥꯛꯇꯤ ꯀꯌꯥꯝ ꯂꯩꯔꯤꯒꯦ? ꯂꯣꯏꯁꯤꯜꯂꯛꯄ ꯌꯥꯎꯔꯕ꯭ꯔꯥ? ꯅꯣꯡ ꯅꯤꯅꯤꯗꯤ ꯌꯥꯈꯤꯅꯤꯗ, ꯑꯃꯗꯤ ꯂꯩꯔꯤꯌꯦ ꯊꯥ ꯑꯃꯒꯤ. ꯏꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯕꯕꯥꯒꯤ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯁꯨꯔꯨꯅꯦꯅ ꯄꯨꯈ꯭ꯔꯤꯂꯣꯝꯗ ꯆꯠꯂꯝꯗꯧ ꯃꯥꯜꯂꯦ ꯇꯥꯆꯧ. ꯖꯤꯇꯦꯟ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯂꯟꯆꯦꯟꯕ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨꯗ, ꯀꯩꯗꯧꯔꯦ ꯇꯥꯆꯧ? ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯥ? ꯀꯩꯝ ꯇꯧꯗꯦꯗ. ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤꯌꯦ, ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ. ꯏꯃꯥꯅ ꯕꯕꯥꯗꯣ ꯍꯤꯗꯥꯛ ꯍꯥꯟꯅ ꯄꯤꯖꯔꯝꯃꯣ ꯍꯥꯏꯕꯗꯨꯗ ꯁꯤꯗ ꯆꯪꯂꯛꯄꯅꯤ. ꯅꯪꯒꯤ ꯀꯣꯆꯤꯡꯗꯨꯗꯤ ꯀꯔꯝ ꯇꯧꯔꯤ? ꯀꯔꯤ ꯊꯥꯗꯅꯣ ꯑꯦꯛꯖꯥꯝꯅ? ꯃꯊꯪ ꯊꯥꯗꯅꯤ ꯇꯥꯆꯧ. ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯇꯣꯝꯕ. ꯇꯥꯆꯧꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ. ꯌꯦꯡꯉꯨ, ꯅꯪ ꯑꯃꯗꯤ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ. ꯉꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒ ꯃꯥꯟꯅꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯅꯪꯅ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯂꯛꯈꯤꯅꯤ ꯈꯟꯗꯨꯅ ꯇꯥꯆꯧ ꯆꯨꯛꯊꯕ ꯅꯥꯏꯗ ꯁꯨꯔꯤꯕꯅꯤ. ꯂꯟꯆꯦꯟꯕ ꯃꯌꯥꯝꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ. ꯇꯥꯆꯧ, ꯑꯩ ꯇꯥꯆꯧꯅ ꯋꯥꯕ ꯏꯃꯨꯡꯁꯤꯒꯤ ꯐꯤꯕꯝ ꯄꯨꯝꯅꯃꯛ ꯈꯪꯉꯤ. ꯑꯩꯅ ꯃꯥꯏ ꯄꯥꯛꯅ ꯀꯟꯅ ꯍꯣꯠꯅꯒꯅꯤ. ꯇꯥꯆꯧ ꯑꯃꯗꯤ ꯏꯃꯥ ꯕꯕꯥ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯗꯤ ꯃꯤꯃꯥꯟꯅꯕ ꯉꯝꯃꯛꯈꯤꯅꯤꯌꯦ. ꯍꯣꯏ ꯍꯣꯏ, ꯑꯩꯁꯨ ꯃꯌꯥꯝꯅ ꯉꯥꯡꯅꯔꯝꯂꯅꯤ ꯆꯠꯅꯕ ꯇꯧꯔꯒꯦ. ꯏꯃꯥ ꯂꯥꯛꯑꯗꯤ ꯑꯩ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯨꯀꯣ. ꯕꯕꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯅꯨꯡꯊꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯁꯤꯜꯂꯨ. ꯍꯛꯆꯥꯡ ꯁꯣꯟꯗꯕ ꯌꯥꯗꯦꯀꯣ. ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯣ? ꯃꯄꯥꯗꯣ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯗ ꯅꯣꯛꯃꯤ ꯎꯅꯤꯡꯉꯦ ꯍꯥꯏꯅ ꯃꯉꯛꯀꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯏꯔꯛꯂꯤ. ꯑꯩ ꯊꯣꯛꯑꯦꯀꯣ ꯑꯇꯣꯝꯕ. ꯍꯣꯏ ꯇꯥꯆꯧ. ꯖꯤꯇꯦꯟ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯒꯦ ꯈꯜꯂꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯃꯥ ꯍꯥꯏꯔꯝꯗꯕꯤꯗ ꯑꯗꯨꯃꯛ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯤ. ꯂꯟꯆꯦꯟꯕꯁꯨ ꯃꯄꯥꯕꯨ ꯍꯤꯗꯥꯛ ꯄꯤꯖꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ. ꯀꯨꯞꯇꯨꯅ ꯊꯝꯂꯤꯕ ꯆꯥꯛꯇꯨ ꯊꯥꯡꯊꯗꯨꯅ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯂꯤ. ꯃꯥꯏꯔꯦꯟꯅꯤꯅ ꯁꯤꯗꯤ. ꯕꯕꯥꯗꯤ ꯀꯩꯒ ꯆꯥꯔꯝꯒꯅꯤ? ꯃꯥꯏꯔꯦꯟ ꯆꯥꯕꯁꯨ ꯌꯥꯗꯕꯅꯦ. ꯑꯦꯟꯁꯥꯡ ꯑꯇꯣꯞꯄ ꯇꯧꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯀꯨꯀꯔꯗꯨꯗ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯃꯥꯏꯔꯦꯟ ꯊꯣꯡꯕꯗꯨ ꯈꯔ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯏ. ꯂꯟꯆꯦꯟꯕ ꯆꯥꯒꯦ ꯇꯧꯔꯝꯕ ꯆꯥꯛꯇꯨ ꯀꯨꯞꯁꯤꯟꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯅꯝꯃꯤ.
ꯃꯃꯥꯅ ꯐꯤ ꯁꯨꯕ ꯊꯣꯛꯈꯤꯕꯗꯣꯝꯗ ꯂꯥꯛꯂꯗꯨꯅ ꯏꯃꯥ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯗꯣꯔꯦ ꯀꯩꯗꯧꯔꯒꯦ? ꯕꯕꯥꯕꯨ ꯆꯥꯛ ꯆꯥꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ ꯆꯥꯔꯤ ꯀꯩꯗꯧꯔꯒꯦ ꯇꯣꯝꯕ? ꯀꯔꯤꯒ ꯆꯥꯒꯦ ꯕꯕꯥꯕꯣ? ꯂꯦꯝꯕꯤ ꯃꯆꯥꯒ ꯃꯤꯆꯥꯟꯅꯕ ꯉꯝꯗ ꯐꯤ ꯁꯨꯔꯤꯕ ꯑꯗꯨꯗ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯈꯤ꯫ ꯆꯥꯔꯦ ꯅꯪꯕꯨ ꯆꯥꯔꯨꯔꯕꯣ? ꯀꯔꯤꯒ ꯆꯥꯒꯦ ꯍꯪꯕꯅꯦ ꯏꯃꯥ? ꯍꯩꯃꯥ ꯑꯇꯣꯝꯕ ꯅꯇꯩꯃꯅ ꯉꯥꯒ ꯄꯤꯔꯝꯃꯦ꯫ ꯂꯟꯆꯦꯟꯕ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯦꯝꯕꯤꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡ ꯈꯪꯂꯗꯨꯅ ꯕꯥꯔꯇꯤꯟꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯈꯤ꯫ ꯏꯃꯥ ꯕꯕꯥꯁꯦ ꯑꯅꯥꯕꯅꯤ, ꯕꯕꯥꯅ ꯐꯔꯛꯄꯗꯣ ꯏꯃꯥ ꯅꯪ ꯄꯥꯝꯗꯕ꯭ꯔꯥ? ꯂꯦꯝꯕꯤ ꯃꯆꯥ ꯑꯇꯣꯝꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ, ꯑꯗꯨꯕꯨ ꯋꯥꯗꯨ ꯊꯩꯗꯣꯔꯛꯏ꯫ ꯅꯄꯥꯕꯨ ꯐꯅꯕ ꯑꯁꯨꯛ ꯀꯟꯅ ꯅꯪ ꯇꯥꯆꯧꯅ ꯍꯣꯠꯅꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯑꯇꯣꯝꯕ? ꯆꯠꯂꯨ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯣ, ꯅꯪ ꯑꯉꯥꯡ ꯇꯨꯏꯁꯟ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯆꯠꯂꯨ ꯏꯃꯥ ꯑꯣꯏꯗꯕ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯈꯤꯅꯦ? ꯃꯗꯨꯒꯤ ꯄꯣꯠꯂꯣꯏꯅ ꯀꯔꯤꯃꯨꯛ ꯑꯣꯏꯔꯛꯄ? ꯂꯦꯝꯕꯤ ꯐꯤ ꯁꯨꯔꯤꯕꯗꯨ ꯂꯦꯞꯇꯨꯅ ꯃꯆꯥꯗ ꯌꯦꯡꯂꯛꯏ꯫ ꯑꯇꯣꯝꯕ ꯏꯃꯥ ꯑꯣꯏꯗꯕ ꯉꯥꯡꯗꯦꯀꯣ, ꯏꯃꯥꯅ ꯂꯥꯏꯔꯕꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯏꯃꯥ ꯑꯣꯏꯗꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯛꯈꯤꯗꯦ꯫ ꯑꯣ ꯑꯗꯨ ꯀꯨꯏꯕ ꯃꯇꯝꯗꯅ ꯑꯈꯥꯡ ꯀꯟꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯗꯅ ꯂꯥꯛꯂꯒ ꯉꯁꯤꯅ? ꯂꯦꯝꯕꯤ ꯇꯧꯐꯝ ꯈꯪꯗ ꯋꯥꯗꯨꯅ ꯊꯩꯔꯛꯏ꯫ ꯍꯩ ꯅꯄꯥꯗꯣ ꯃꯊꯟꯇ ꯂꯩꯔꯝꯂꯅꯤ, ꯏꯃꯥ ꯂꯣꯏꯁꯤꯜꯂꯒꯦ, ꯆꯪꯉꯝꯃꯨ ꯆꯠꯂꯣ꯫ ꯂꯟꯆꯦꯟꯕ ꯃꯃꯥꯗ ꯌꯥꯅꯤꯡꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯪꯈꯤ꯫ ꯂꯦꯝꯕꯤ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯍꯧꯔꯤ꯫ ꯑꯇꯣꯝꯕ ꯏꯆꯥꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ, ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯄꯨꯝꯕꯗꯣ ꯏꯃꯥ ꯈꯪꯉꯤꯅꯦꯍꯦ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯨꯡꯁꯤꯅ ꯄꯨꯟꯁꯤꯁꯦ ꯋꯥꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯁꯅꯨ꯫ ꯏꯂꯤꯅꯥꯅ ꯁꯔ ꯚꯤꯛꯇꯔ, ꯀꯩ ꯂꯩꯔꯦ ꯑꯦꯂꯤꯅꯥ? ꯁꯔꯕꯨ ꯍꯟꯈ꯭ꯔꯕꯣ? ꯃꯥꯗꯤ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯋꯦꯅ ꯃꯤꯇꯤꯡ ꯂꯣꯏꯕꯒ ꯍꯟꯈ꯭ꯔꯦ꯫ ꯑꯁ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯌꯥꯔꯅꯤ ꯁꯔ, ꯑꯩ ꯀꯣꯟꯅ ꯁꯔꯗ ꯑꯗꯨꯝ… ꯑꯣ ꯐꯔꯦ꯫ ꯚꯤꯛꯇꯔ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯔꯤꯇꯥ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯃꯉꯣꯟꯗ ꯍꯥꯏꯌꯣꯅꯦ, ꯀꯥꯏ ꯌꯥꯗꯣꯏꯅꯣꯕ? ꯌꯦꯡꯖꯅꯤꯡꯕ ꯁꯛꯇꯝꯅ ꯑꯃ ꯇꯣꯉꯥꯟꯗ꯭ꯔꯣ? ꯑꯗꯨꯅꯦꯕ ꯃꯥꯅ ꯑꯋꯣ ꯑꯄꯥ ꯍꯦꯛ ꯁꯥꯔꯗꯅ ꯈꯪꯁꯨ ꯈꯪꯗꯅ꯫ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯂꯤ꯫ ꯁꯣꯝꯗꯅ ꯅꯥꯎꯕꯤꯗꯣ ꯗ꯭ꯔꯦꯁ ꯈꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯑꯃꯗ ꯑꯃꯨꯛ ꯆꯪ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯊꯣꯏꯕꯤꯗꯤ ꯅꯥꯎꯕꯤꯅ ꯈꯜꯂꯤꯕ ꯃꯌꯥꯝꯗꯨꯗ ꯂꯋꯥꯏ ꯁꯝꯗꯨ ꯌꯨꯡꯂꯕꯅꯤ ꯌꯥꯝꯃꯟꯕꯗꯨꯗ꯫ ꯑꯔꯅꯥꯞꯇ ꯍꯟꯗ ꯂꯣꯟꯅ ꯆꯤꯔꯣꯜꯒ ꯇꯧꯖꯔꯛꯏ꯫ ꯌꯥꯔꯦ ꯍꯥꯏꯃꯦ ꯑꯉꯥꯡ ꯅꯪꯕꯣ, ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯀꯥꯏ ꯆꯠꯄꯗ ꯁꯦꯠꯀꯦ ꯍꯥꯏꯅꯣ? ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ ꯅꯪꯕꯣ? ꯅꯥꯎꯕꯤ ꯃꯃꯤꯠ ꯇꯒꯨꯞ ꯈꯠꯂꯗꯨꯅ ꯌꯥꯝꯕꯨꯡꯅ ꯑꯄꯥꯝꯕ ꯂꯣꯏꯅ ꯈꯜꯂꯣ ꯍꯥꯏꯗꯨꯗꯤ꯫ ꯑꯄꯥꯝꯕ ꯂꯣꯏꯅ ꯈꯜꯂꯣ ꯍꯥꯏꯌꯦꯅ ꯃꯤ ꯗꯨꯀꯥꯟꯁꯦ ꯊꯥꯡꯈ꯭ꯔꯁꯦ ꯍꯥꯏꯔꯣ? ꯗꯨꯀꯥꯟ ꯊꯥꯡꯁꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯗ꯭ꯔꯦꯁ ꯈꯟꯕꯅꯦ꯫ ꯑꯁ ꯄꯪꯂꯤꯕ ꯏꯪꯒꯤꯠ ꯏꯔꯥꯡ ꯑꯝꯇ ꯈꯪꯕ ꯅꯠꯇꯦꯕ꯫ ꯌꯥꯔꯦ ꯍꯥꯏꯌꯨ ꯏꯃꯨꯡꯗ, ꯍꯜꯂꯁꯦ ꯍꯥꯏꯌꯨꯀꯣ꯫ ꯅꯥꯎꯕꯤꯗꯣ ꯃꯥꯅ ꯄꯥꯝꯖꯅ ꯈꯟꯒꯦ ꯇꯧꯔꯝꯕ ꯐꯨꯔꯤꯠꯇꯨꯗ ꯑꯃꯨꯛ ꯌꯦꯡ, ꯃꯆꯦꯗ ꯑꯃꯨꯛ ꯌꯦꯡ, ꯂꯩꯒꯦ ꯍꯥꯏꯁꯤꯡ ꯑꯝꯗ ꯇꯤꯉꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯀꯩꯗꯧꯔꯦ? ꯈꯟꯕ ꯂꯣꯏꯔꯕꯣ? ꯑꯄꯥꯝꯕ ꯌꯥꯎꯗ꯭ꯔꯕꯣ? ꯑꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯨꯁꯤꯔꯥ? ꯊꯣꯏꯕꯤꯅ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯅꯥꯎꯕꯤꯅ ꯍꯥꯟꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯈꯤ꯫ ꯑꯄꯥꯝꯕꯗꯤ ꯌꯥꯎꯔꯤꯕ, ꯑꯗ ꯆꯦꯆꯦꯅ ꯌꯥꯔꯦ ꯆꯠꯂꯁꯦ ꯍꯥꯏꯌꯦ꯫ ꯊꯣꯏꯕꯤ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ꯫ ꯑꯔꯅꯥꯞ ꯊꯣꯏꯕꯤꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯤ ꯑꯔꯅꯥꯞꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯈꯪꯕꯅ ꯍꯦꯟꯅ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯅꯥꯎꯕꯤꯕꯨ ꯃꯁꯝ ꯐꯣꯏꯅꯤꯡꯕꯒꯤ ꯇꯟꯖꯥ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ꯫ ꯑꯩ ꯒꯥꯔꯤꯗ ꯂꯩꯔꯝꯃꯒꯦ꯫ ꯊꯣꯏꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯊꯨꯅꯃꯛ ꯆꯠꯂꯤ꯫ ꯃꯊꯟꯇ ꯏꯁꯧꯒꯁꯨ ꯂꯥꯡꯂꯤ꯫ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯏ ꯒꯥꯔꯤ ꯃꯅꯥꯛ ꯂꯣꯝꯗꯨꯗ꯫ ꯇꯥꯏꯕꯪꯄꯥꯟ ꯁꯦꯕꯥꯅꯕꯤ ꯑꯉꯥꯡ ꯍꯥꯏꯁꯤꯅꯤ, ꯁꯣꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯆꯨꯕꯁꯤꯕꯨ ꯀꯩꯅꯣꯕ? ꯃꯆꯦ ꯍꯥꯠꯇꯧꯔꯤ ꯃꯁꯤ, ꯄꯪꯕꯗꯀꯣ ꯃꯀꯣꯛꯁꯦ ꯄꯣꯞ ꯍꯦꯛ ꯊꯨꯒꯥꯏꯕ꯫ ꯑꯃ ꯀꯪꯁ ꯃꯥꯟꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯤꯠꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯗꯣꯏꯗ ꯉꯥꯏ ꯂꯩꯕꯒ ꯄꯦꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯃꯣꯏꯒ ꯊꯕꯛ ꯆꯠꯃꯤꯟꯅꯕꯁꯦ ꯌꯥꯝ ꯇꯜꯂꯕꯅꯤ꯫ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯀꯅꯥ ꯂꯥꯛꯏ ꯍꯥꯟꯅ ꯌꯦꯡꯉꯨꯕ ꯅꯠꯇꯦ꯫ ꯕꯖꯥꯔꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯒꯤ ꯑꯔꯣꯏꯕ ꯁ꯭ꯇꯤꯌꯔꯗꯨ ꯀꯥꯟꯊꯔꯛꯄꯗ ꯃꯄꯥ ꯆꯥꯅꯅ ꯅꯨꯄꯥ ꯑꯃꯗ ꯗꯣꯛ ꯂꯥꯎꯅ ꯊꯦꯡꯖꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯃꯅꯤꯡ ꯈꯪꯍꯟꯍꯟꯗꯨꯅ ꯁ꯭ꯇꯤꯌꯔꯗꯨꯗ ꯒꯤꯠ ꯐꯝꯊꯩ꯫
ꯈꯔꯒ ꯁꯥꯎꯔꯒ ꯂꯥꯛꯄꯅꯤ ꯍꯦꯛꯇ ꯈꯦꯛꯊꯔꯛꯏ꯫ ꯂꯝꯁꯤ ꯁꯤꯗꯧꯕ ꯀꯅꯥꯅꯣ? ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯣ? ꯅꯅꯥ ꯄꯪꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯑꯉꯥꯎꯕꯔꯣ? ꯅꯃꯤꯠꯇꯨ ꯇꯥꯡꯂꯗꯤ ꯀꯩꯗꯧꯃꯤꯔꯛ ꯇꯤꯟꯕꯗ ꯅꯊꯟ ꯂꯥꯛꯏꯅꯣ ꯀꯣꯛꯆꯛꯄ? ꯍꯪꯒꯠꯅ ꯌꯦꯡꯂꯨꯕ ꯅꯠꯇꯦ ꯃꯤꯗꯨꯗ ꯃꯆꯤꯟ ꯃꯆꯥꯗ ꯇꯨꯝꯊꯣꯛꯂꯒ ꯏꯁꯧ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩ ꯏꯁꯧ ꯏꯂꯥꯡ ꯂꯥꯡꯅ ꯃꯐꯤ ꯃꯔꯣꯜꯗꯨ ꯀꯟꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯄꯗ ꯅꯨꯄꯥꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯂꯨꯏ꯫ ꯅꯨꯄꯥꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯨꯗ ꯊꯣꯏꯕꯤꯅ ꯊꯤꯈꯤꯕ ꯄꯤꯛꯇꯛ ꯇꯦꯟꯇꯛ ꯇꯧꯕ ꯁꯩꯔꯦꯡ ꯃꯆꯥꯗꯨꯗ ꯃꯃꯤꯠ ꯀꯨꯞꯅꯤ ꯀꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯅꯣ ꯑꯗꯨ ꯀꯌꯥꯝ ꯌꯣꯟꯅ ꯌꯦꯡꯂꯤꯗꯨꯕꯣ? ꯃꯃꯤꯠꯁꯤꯁꯨ ꯇꯥꯡꯗ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯨꯒ ꯃꯤ ꯂꯥꯛꯄꯒ ꯎꯗ꯭ꯔꯤꯅ ꯀꯩꯒꯤꯅꯣ? ꯁꯥꯌꯣꯟ ꯅꯣꯛꯃꯤ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯅ ꯅꯪꯒꯤ ꯃꯥꯡꯗ ꯆꯠꯄꯅꯤ꯫ ꯇꯨꯡꯗ ꯂꯥꯛꯏꯕ ꯅꯪꯅ ꯃꯥꯡꯗ ꯀꯅꯥ ꯆꯠꯂꯤ ꯎꯗ꯭ꯔꯒ ꯇꯨꯡꯗ ꯃꯤꯠ ꯄꯥꯟꯕꯁꯨ ꯅꯠꯇꯅ ꯑꯩꯅ ꯀꯃꯥꯏꯅ ꯎꯗꯣꯏꯅꯣ? ꯊꯣꯏꯕꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯔꯛꯏ꯫ ꯏꯁꯧ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯊꯣꯛꯎꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯉꯥꯡꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯨ ꯑꯃꯃꯝꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯉꯝꯅꯕꯗꯤ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯇꯨꯡꯗ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯔꯗꯤ ꯈꯔ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔꯒ ꯆꯠꯂꯣ, ꯈꯪꯉꯕ꯭ꯔꯥ? ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯒꯝ ꯆꯠꯈ꯭ꯔꯦ꯫ ꯁꯥꯌꯣꯟꯗꯤ ꯅꯣꯛꯅꯤꯡꯕ ꯊꯤꯡꯕ ꯉꯝꯗ ꯈꯣꯟꯖꯦꯜ ꯈꯟꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯛꯏ꯫ ꯅꯥꯎꯕꯤ ꯌꯥꯔꯕ꯭ꯔꯣ? ꯆꯠꯂꯁꯤꯔꯣ? ꯅꯆꯦꯗꯣ ꯃꯈꯣꯡꯅ ꯆꯠꯈꯤ ꯂꯩꯔꯝꯃꯦꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯏꯀꯥꯏ ꯈꯪꯗ꯫ ꯅꯥꯎꯕꯤꯗꯨ ꯅꯣꯛꯂꯛꯏ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨꯒ ꯒꯥꯔꯤ ꯇꯝꯅ ꯂꯥꯛꯏ꯫ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯇꯨꯅ ꯅꯥꯎꯕꯤꯗꯨ ꯐꯝꯊꯔꯛꯏ꯫ ꯑꯥꯔꯅꯕꯁꯨ ꯒꯥꯔꯤꯗ ꯀꯥꯔꯛꯇꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯊꯣꯏꯕꯤꯗꯤ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯐꯝꯂꯤ꯫ ꯑꯆꯥꯄꯣꯠ ꯆꯥꯈꯤꯁꯤꯔꯣ? ꯅꯥꯎꯕꯤ ꯃꯆꯤꯗ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯤ ꯄꯤꯁꯨꯝ ꯑꯔꯩꯈꯩ ꯁꯨꯛꯂꯒ ꯅꯥꯎꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯑꯔꯅꯕꯅ ꯃꯤꯔꯔꯗꯒꯤ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯥꯁꯨ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯆꯥꯔꯒꯨꯝꯁꯦ꯫ ꯊꯣꯏꯕꯤ ꯁꯛꯐꯝ ꯁꯠ ꯍꯟꯖꯤꯜꯂꯤ꯫ ꯍꯥꯟꯅꯒꯨꯝ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯇꯨꯅ ꯐꯝꯈ꯭ꯔꯦ꯫ ꯑꯔꯅꯕꯗꯤ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯕ ꯈꯪꯍꯦꯟ ꯍꯦꯜꯂꯛꯏ꯫ ꯈꯪꯍꯧꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯅꯥꯎꯕꯤꯁꯨ ꯊꯣꯏꯕꯤꯁꯨ ꯑꯔꯅꯕꯇ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯇꯥꯟ ꯆꯥꯗꯅ ꯅꯣꯛꯄ, ꯇꯥꯟ ꯆꯥꯗꯅ ꯂꯦꯝꯕ, ꯄꯨꯡꯐꯝ ꯁꯣꯏꯅ ꯄꯣꯛꯂꯛꯄ ꯁꯣꯟꯅꯣꯜ ꯂꯩꯁꯥꯏꯁꯤꯅꯤ꯫ ꯃꯨꯔꯨꯝ ꯁꯣꯟꯕꯗꯣ ꯈꯔ ꯄꯤꯛꯅ ꯁꯣꯜꯂꯨꯅꯦ, ꯀꯩꯝ ꯀꯥꯟꯅꯗ꯭ꯔꯦ, ꯂꯣꯏꯅ ꯇꯥꯍꯧꯔꯦ꯫ ꯊꯣꯏꯕꯤ ꯁꯨꯒꯠꯂꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯅꯥꯎꯕꯤꯗꯨ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ꯫ ꯆꯦꯆꯦ, ꯏꯁꯤꯡ ꯊꯛꯀꯦꯔꯥ? ꯀꯩꯕꯣ? ꯏꯁꯤꯡꯁꯦ ꯍꯥꯎꯏ, ꯊꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯊꯣꯏꯕꯤꯁꯨ ꯀꯔꯤꯕꯨ ꯈꯜꯂꯨꯕꯅꯣ ꯈꯪꯗꯦ ꯏꯁꯤꯡꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯊꯛꯏ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯏꯕ ꯆꯠꯊꯣꯛꯀꯗꯧꯅꯤ꯫ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯨ ꯐꯠꯇꯦ꯫ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯕꯅꯤꯅ ꯀꯣꯏꯕ ꯈꯔ ꯄꯨꯕꯤꯔꯒꯦ꯫ ꯅꯅꯝꯃ ꯃꯁꯛ ꯐꯖꯕꯤ, ꯏꯆꯟ ꯑꯅꯤꯕꯨ ꯂꯨꯅ ꯇꯧꯕꯤꯗꯧꯕꯤ ꯑꯃ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯈꯜꯂꯨꯔꯁꯤ꯫ ꯊꯣꯏꯕꯤ ꯊꯛꯂꯝꯕ ꯏꯁꯤꯡꯗꯨ ꯈꯪꯍꯥ ꯍꯥꯏ꯫ ꯑꯔꯅꯕ ꯒꯥꯔꯤꯗꯨ ꯃꯇꯥꯏ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯈꯥꯝꯃꯤ꯫ ꯅꯥꯎꯕꯤ, ꯅꯆꯦꯗꯣ ꯅꯪꯒꯟ ꯑꯝꯇ ꯅꯥꯟꯊꯕꯤꯌꯨꯅꯦ꯫ ꯇꯞꯅ ꯊꯛꯄ ꯌꯥꯗ꯭ꯔꯃꯤ ꯅꯪꯕꯣ? ꯏꯁꯤꯡꯗꯨ ꯐꯥꯎꯕ ꯏꯁꯧ ꯇꯧꯔꯗꯤ ꯀꯝꯗꯧꯅꯦ? ꯅꯕꯥꯅꯤ ꯆꯠꯂꯝꯃꯣ, ꯑꯩ ꯔꯤꯛꯁꯣꯗ ꯂꯥꯛꯑꯒꯦ꯫ ꯊꯣꯏꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯒ ꯀꯨꯝꯊꯈ꯭ꯔꯦ꯫ ꯑꯃꯨꯛꯇꯪ ꯁꯥꯐꯨ ꯀꯟꯂꯞ ꯊꯣꯡꯗꯨ ꯈꯪꯊꯤꯡ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯑꯔꯅꯕ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯋꯣꯏ ꯇꯥꯅ ꯃꯈꯣꯡꯅ ꯒꯝ ꯈꯣꯡꯀꯥꯞ ꯈꯔ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯑꯔꯅꯕꯗꯤ ꯏꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯥꯎꯕꯤ, ꯅꯆꯦꯁꯤ ꯉꯁꯤ ꯀꯩꯗꯧꯔꯒꯦ? ꯅꯥꯎꯕꯤꯁꯨ ꯃꯃꯤꯠꯇꯨ ꯇꯒꯨꯞ ꯈꯞꯂꯗꯨꯅ ꯈꯪꯗꯦ ꯌꯥꯝꯕꯣ꯫ ꯑꯔꯅꯕ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯦꯞꯊꯗꯨꯅ ꯀꯧꯏ꯫ ꯑꯕꯦꯝ! ꯑꯣꯏ ꯁꯦ, ꯑꯕꯦꯝ! ꯊꯣꯏꯕꯤ ꯇꯥꯁꯤꯟꯅꯗꯕꯤ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯈꯣꯡꯀꯥꯞꯇꯨ ꯈꯔꯗꯤ ꯇꯞꯊꯩ, ꯇꯞꯂꯤ ꯆꯠꯂꯤ꯫ ꯆꯠꯂꯤꯕꯗꯨ ꯂꯦꯞꯄꯗꯤ ꯇꯧꯗꯦ꯫ ꯑꯔꯅꯕ ꯒꯥꯔꯤꯒꯤ ꯍꯣꯔꯟꯗꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯜꯂꯞ ꯈꯣꯡꯂꯤ꯫ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯈꯣꯡꯅ ꯂꯥꯛꯆꯒꯦꯅ ꯍꯧꯔꯤ ꯃꯥꯜꯂꯤꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯑꯔꯅꯕ ꯒꯥꯔꯤꯗꯨ ꯊꯧꯒꯠꯂꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞ ꯈꯥꯝꯖꯤꯜꯂꯤ ꯄꯤꯁꯨꯝ ꯁꯨꯛꯂ꯫ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯉꯥꯡ ꯅꯪ ꯁ꯭ꯋꯥꯏꯁꯤꯗ ꯐꯝꯖꯤꯜꯂꯨꯔ ꯍꯥ? ꯁꯧꯔꯞ ꯀꯜꯂꯞ ꯂꯥꯎꯔꯛꯄꯅꯤ ꯆꯥꯎꯔꯞ ꯇꯧꯕ ꯃꯈꯣꯜꯗꯨꯅ꯫ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯁꯥꯊꯤꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯔꯝ ꯆꯥꯗ ꯃꯊꯟꯇ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯄꯩꯔꯝꯕꯗꯨ ꯏꯈꯪ ꯈꯪꯏ꯫ ꯑꯔꯅꯕ ꯁꯥꯎꯅ ꯃꯃꯤꯠ ꯁꯨꯛꯂꯞ ꯃꯅꯨꯡ ꯆꯪꯉꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯤ꯫ ꯑꯔꯅꯕꯁꯨ ꯒꯥꯔꯤꯗꯨ ꯁꯥꯐꯨ ꯀꯟꯂꯞ ꯊꯤꯡꯖꯤꯟꯗꯨꯅ ꯌꯥꯡꯂꯞ ꯊꯧꯔꯛꯏ꯫ ꯊꯣꯏꯕꯤ ꯄꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯤꯕꯅꯤ, ꯏꯁ ꯁꯛꯇ꯭ꯔꯒꯗꯤ ꯑꯩꯅ ꯉꯥꯏꯍꯥꯛ ꯁꯥꯎꯔꯨꯕꯁꯦ ꯐꯪꯕ ꯆꯠꯅꯗꯦ꯫
ꯃꯁꯤꯒꯤ ꯀꯣꯛꯆꯛꯄꯁꯤꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯀꯅꯤꯕ ꯃꯁꯛꯁꯤꯒ ꯗꯦꯃꯤꯀꯥꯅ ꯃꯆꯥꯊꯣꯏ ꯁꯦ ꯁꯪꯒꯣꯝꯁꯦ ꯈꯔ ꯊꯛꯆꯤꯜꯂꯨꯁꯦ ꯊꯛꯅꯤꯡꯗꯦ ꯍꯥꯏꯕ ꯏꯃꯥ ꯆꯥꯛ ꯑꯣꯏꯅ ꯈꯔ ꯆꯥꯔꯒꯦ ꯍꯩꯃꯥ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯆꯥꯛ ꯄꯨꯕꯤꯔꯛꯑꯒꯦ ꯅꯪꯅꯗꯤ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯕꯗꯨꯗ ꯏꯃꯥꯗꯤ ꯁꯪꯒꯣꯝꯁꯦ ꯄ꯭ꯔꯞ ꯁꯥꯍꯜꯂꯨꯕꯅꯤ ꯏꯃꯥ ꯆꯥꯛ ꯄꯨꯔꯛꯑꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯃꯃꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯐꯣꯟꯒꯤ ꯒꯦꯂꯔꯤꯗꯨꯗ ꯆꯪꯗꯨꯅ ꯑꯔꯅꯥꯞ ꯃꯁꯥ ꯈꯪꯗ ꯂꯣꯟꯅ ꯅꯝꯈꯤꯕ ꯐꯣꯇꯣꯗꯨ ꯇꯨꯃꯤꯟ ꯌꯦꯡꯖꯔꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯦꯝꯖꯕꯣꯏꯔꯦ ꯊꯃꯣꯏꯕꯨ ꯍꯨꯕ ꯉꯝꯕ ꯁꯛꯍꯦꯟꯕ ꯅꯪꯁꯦ ꯃꯥꯡꯗꯒꯤ ꯌꯦꯡꯂꯦ ꯑꯁꯨꯛ ꯂꯦꯝꯕ ꯇꯨꯡꯗꯒꯤ ꯌꯦꯡꯂꯦ ꯃꯒꯨꯟꯅ ꯊꯟꯕ ꯅꯆꯦꯞꯇꯒꯤ ꯌꯦꯡꯂꯕꯁꯨ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯀꯔꯤ ꯀꯔꯝꯕ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯁꯦꯝꯂꯛꯈꯤꯕꯅꯣ ꯃꯤꯍꯧ ꯆꯥꯎꯕ ꯇꯥꯏꯕꯪꯁꯤꯗ ꯑꯁꯨꯛ ꯂꯦꯝꯖꯕ ꯐꯖꯕ ꯃꯍꯥꯛꯀꯨꯝꯕ ꯑꯅꯤ ꯁꯨꯔꯝꯒꯗ꯭ꯔꯥ ꯇꯥꯏꯕꯪꯁꯤꯗꯕꯨ ꯏꯂꯤꯅꯥ ꯐꯣꯇꯣꯗꯨ ꯌꯦꯡꯅ ꯃꯆꯤꯟꯗ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯉꯪꯂꯛꯏ ꯑꯅꯤ ꯁꯨꯅ ꯂꯩꯇ꯭ꯔꯕ ꯇꯥꯏꯕꯪꯗ ꯑꯩꯒꯤ ꯉꯥꯏꯂꯤꯕ ꯅꯣꯡꯗꯝꯕ ꯃꯥꯅ ꯈꯪꯕꯔꯥ ꯍꯩꯃꯥ ꯏꯁꯩꯒ ꯁꯛꯏꯔꯣꯅꯦ ꯏꯆꯥꯕꯣ ꯏꯂꯤꯅꯥ ꯈꯪꯕ ꯀꯔꯤꯑꯣꯏ ꯐꯣꯟꯗꯨ ꯅꯥꯀꯜꯗ ꯐꯠ ꯂꯪꯁꯤꯟꯈꯤ ꯀꯔꯤꯅꯣꯅꯦ ꯍꯩ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯏꯃꯥ ꯂꯥꯛꯑꯗꯤ ꯂꯥꯛꯑꯦꯅ ꯍꯥꯟꯅ ꯏꯪꯒꯤꯠ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯩꯃꯥ ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯔꯤꯅꯣꯅꯦ ꯍꯩ ꯅꯪꯕꯣ ꯖꯥꯠꯅꯤꯍꯦ ꯍꯩ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯅꯪ ꯑꯃꯀꯣ ꯏꯃꯥꯅ ꯍꯥꯏꯕ ꯉꯪꯕ ꯇꯥꯎ ꯃꯇꯝ ꯋꯥꯠꯂꯤ ꯏꯔꯥꯡ ꯁꯥꯒꯠꯂꯛꯀꯅꯨ ꯀꯥꯏꯗ ꯋꯥ ꯃꯌꯥꯝꯅꯣ ꯏꯃꯥ ꯇꯥꯅꯤꯡꯗꯦꯕ ꯁꯦ ꯆꯥꯛꯁꯦ ꯆꯥꯔꯣ ꯑꯗꯨꯒ ꯄꯣꯊꯥꯔꯣꯀꯣ ꯐꯣꯟ ꯃꯦꯠꯇꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯍꯣꯏꯌꯦꯕ ꯅꯨꯃꯤꯗꯥꯡꯗꯨꯃ ꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯒꯨꯝ ꯈꯨꯏꯁꯥꯎꯅꯤꯡꯒꯨꯝ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯀꯔꯤ ꯏꯍꯜꯅꯣ ꯍꯥꯏꯕꯁꯨ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯤ ꯇꯨꯝꯁꯤꯟꯒꯦ ꯈꯜꯂꯤ ꯇꯨꯝꯁꯤꯟꯕ ꯌꯥꯗꯦ ꯑꯃꯨꯛ ꯆꯦꯞꯄꯤ ꯑꯃꯨꯛ ꯂꯣꯡꯉꯤ ꯄꯨꯡꯗꯤ ꯐꯅ ꯊꯦꯡꯂꯕꯅꯤ ꯃꯤꯠ ꯑꯅꯤꯗꯨꯗꯤ ꯎꯏꯁꯤꯜꯂꯨ ꯀꯧꯕ ꯌꯥꯗ꯭ꯔꯦ ꯐꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯇꯥꯏꯗꯨꯗ ꯐꯝꯂꯤ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯅ ꯀꯔꯤꯒꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯔꯤꯕ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯣ ꯃꯣꯟ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯐꯣꯟꯗꯣ ꯂꯧꯗꯨꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ 11:30 ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯂꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅꯗꯤ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯅ ꯀꯔꯤꯅꯣ ꯇꯧꯍꯩꯔꯤꯕ ꯊꯕꯛꯂꯥ ꯃꯆꯟꯃꯛꯅꯤ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯗ ꯑꯍꯦꯟꯕ ꯂꯝꯁꯤꯟꯕ ꯉꯝꯂꯤꯕ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨ ꯑꯗꯨꯒ ꯈꯜꯂꯅꯨ ꯍꯥꯏꯁꯨ ꯌꯥꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯈꯜꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯈꯟꯃꯟꯕ ꯐꯥꯎꯍꯜꯂꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯑꯍꯤꯡꯗꯨ ꯊꯦꯡꯂꯕ ꯐꯥꯎꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯅ ꯇꯨꯝꯊꯕ ꯌꯥꯗ ꯑꯗꯨꯃꯛ ꯑꯣꯠꯂꯤ ꯐꯅ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨꯗ ꯋꯥꯔꯛꯂꯕ ꯃꯥꯜꯂꯤ ꯍꯣꯏꯗ ꯊꯣꯛꯑꯕ ꯑꯃ ꯍꯥꯏꯗꯨꯅꯤ ꯌꯦꯛ ꯊꯣꯛꯄꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯅ ꯃꯥ ꯄꯣꯛꯄꯁꯨ ꯅꯠꯇꯦ ꯀꯩꯗꯧꯋꯦꯒꯦ ꯈꯜꯂꯗꯤ ꯈꯜꯂꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯔꯛꯂꯤ ꯏꯃꯛꯃꯛ ꯁꯤꯜꯂꯨꯔꯕ ꯋꯥꯈꯜꯗꯨ ꯉꯥꯏꯍꯥꯛꯇꯨꯗ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯋꯥꯈꯜꯅꯅꯣ ꯏꯌꯥꯡ ꯌꯥꯡꯊꯣꯛꯍꯟꯈ꯭ꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ ꯐꯃꯨꯡꯗꯨꯗ ꯑꯌꯨꯛ ꯑꯉꯟꯕꯗꯣ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯍꯥꯟꯅꯒꯨꯝꯅ ꯃꯇꯝꯗꯨ ꯉꯜꯂꯝꯗ꯭ꯔꯦ ꯐꯅ ꯊꯦꯡꯂꯝꯂꯤ 6 ꯍꯦꯜꯂꯝꯂꯤ ꯏꯁ ꯄꯨꯡꯁꯤꯗꯤ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤ ꯃꯅꯤꯡꯊꯣꯡꯗ ꯍꯥꯟꯅ ꯆꯦꯟꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯅꯥꯎꯕꯤ ꯉꯛꯅ ꯍꯧꯒꯠꯄꯕꯨ ꯃꯅꯤꯡꯊꯣꯡꯗ ꯍꯧꯒꯠꯅꯕ꯭ꯔꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯉꯥꯡ ꯖꯥꯠ ꯌꯥꯝ ꯇꯧꯈꯠꯂꯛꯏꯅ ꯑꯩ ꯕ꯭ꯔꯁꯇꯤ ꯅꯥꯎꯕꯤ ꯐꯅꯦꯛ ꯑꯃ ꯄꯨꯕꯤꯔꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯆꯠꯂꯣ ꯐꯗꯤꯒꯗꯣꯝꯇ ꯄꯣꯔꯛ ꯑꯩ ꯐꯠ ꯆꯥꯏꯊꯒꯦꯕ ꯊꯣꯏꯕꯤ ꯍꯣꯕꯦ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥ ꯐꯠ ꯂꯣꯟꯈꯠꯂꯤ ꯆꯥ ꯀꯞ 3 ꯍꯩꯗꯨꯅ ꯁꯪꯒꯣꯏꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯑꯃꯗꯤ ꯑꯔꯅꯥꯞꯀꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯏ ꯌꯥꯍꯧꯔꯛꯄꯒꯤ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯄꯗ ꯃꯃꯥꯒ ꯑꯔꯅꯥꯞꯀ ꯐꯝꯂꯤꯕꯗꯨ ꯎꯈ꯭ꯔꯕꯅꯤ ꯃꯗꯨꯃꯛꯅ ꯃꯃꯥꯡ ꯊꯣꯡꯗ ꯊꯣꯛꯇꯕꯤ ꯃꯅꯤꯡ ꯊꯣꯡꯗ ꯆꯦꯟꯊꯣꯔꯛꯄꯅꯤ ꯏꯃꯥ ꯌꯥꯝꯕꯣ ꯆꯥ ꯏꯍꯦ ꯉꯁꯥꯏꯅ ꯆꯥ ꯊꯛꯂꯤꯅꯦꯍꯦ ꯍꯧꯖꯤꯛꯇ ꯅꯪꯅ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏꯁꯤꯕꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ
ꯆꯣ ꯆꯥꯛ ꯊꯣꯡꯅꯤꯅ ꯅꯥꯎꯕꯤꯅ ꯇꯧꯈꯤꯕꯅꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯨꯔꯣ ꯊꯣꯏꯕꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯦꯞꯇꯨꯅ ꯂꯩ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯥꯗꯨꯗ ꯑꯃꯨꯛꯃꯨꯛꯁꯨ ꯌꯦꯡꯂꯤ ꯃꯦꯝꯇꯣꯟꯅ ꯍꯩꯃꯥ ꯏꯌꯥꯝꯕ ꯁꯤ ꯊꯛꯑꯔꯣꯏ ꯍꯥꯏꯔꯣ ꯑꯔꯅꯥꯞ ꯊꯣꯏꯕꯤꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯂꯤ ꯃꯇꯧꯗꯣ ꯑꯩ ꯆꯥ ꯆꯅꯤꯔꯛ ꯍꯟꯖꯤꯜꯂꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤ ꯈꯤꯇꯪ ꯐꯥꯎꯕ ꯊꯛꯑꯔꯣꯏꯗ꯭ꯔꯣ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯍꯩ ꯑꯕꯦꯝ ꯅꯪ ꯌꯥꯝꯕꯨꯡꯁꯦ ꯆꯥ ꯌꯥꯝꯅ ꯊꯛꯄ ꯌꯥꯗꯦ ꯁꯤ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯊꯛꯇ꯭ꯔꯁꯨ ꯈꯤꯇꯪ ꯊꯛꯄ ꯀꯩꯗꯧꯒꯦ ꯏꯍꯦ ꯑꯔꯅꯥꯞ ꯆꯥꯗꯨ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯏ ꯍꯧꯖꯤꯛꯇꯗ ꯊꯣꯏꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯥꯗꯨ ꯄꯤꯔꯛꯏ ꯑꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯄꯨꯛ ꯈꯔ ꯈꯔ ꯐꯅꯁꯤꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯍꯔꯥꯎꯒꯦ ꯍꯥꯏꯔꯤꯁꯦ ꯏꯃꯥꯁꯨ ꯈꯤꯇꯪ ꯊꯛꯑꯣ ꯏꯃꯥ ꯏꯕꯦꯝꯃ ꯍꯣꯏ ꯊꯝꯃꯝꯃꯣ ꯊꯣꯏꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯌꯥꯝ ꯀꯨꯏꯒꯗꯕꯅꯣꯅꯦ ꯊꯣꯏꯕ ꯌꯥꯔꯤꯈꯩꯗꯤ ꯂꯥꯞꯅ ꯆꯠꯍꯟꯅꯤꯡꯗꯦꯀꯣ ꯏꯅꯣꯝꯆꯥ ꯑꯩꯁꯨ ꯂꯥꯞꯅ ꯆꯠꯅꯤꯡꯗꯦꯗ ꯇꯉꯥꯏ ꯐꯗꯕ ꯑꯣꯏ ꯇꯧꯔꯤꯅꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ ꯃꯣꯆꯥ ꯅꯠꯇ꯭ꯔꯒ ꯕꯤꯛꯇꯔꯗꯤ ꯆꯠꯄ ꯌꯥꯎꯔꯣꯏ ꯑꯩꯅ ꯃꯣꯏꯗ ꯐꯖꯅ ꯁꯤꯟꯅꯔꯝꯒꯦ ꯍꯣꯏ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯊꯈꯥꯏ ꯑꯃꯗꯤ ꯑꯣꯏꯔꯅꯤ ꯁꯪꯊꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯐꯖꯅ ꯆꯠꯂꯨꯀꯣ ꯊꯣꯏꯕ ꯑꯥꯗꯅꯦ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯗꯕ ꯇꯧꯒꯅꯨ ꯅꯪꯒꯤ ꯆꯥꯕ ꯊꯛꯄ ꯇꯨꯝꯕꯗ ꯂꯥꯏꯊꯣꯛꯄꯗꯣ ꯇꯧꯅꯤꯀꯣ ꯊꯣꯏꯕ ꯑꯔꯅꯥꯞ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯧꯔꯣꯏꯗꯦ ꯏꯅꯣꯝꯆꯥ ꯆꯠꯄꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯀꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯤ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯀꯨꯏꯔꯔꯣꯏ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯌꯥꯔꯤꯈꯩ ꯀꯨꯏꯊꯗꯅꯕ ꯍꯣꯠꯅꯧꯀꯣ ꯑꯔꯅꯥꯞ ꯄꯩꯁꯥ ꯈꯔ ꯃꯦꯝꯇꯣꯟꯗ ꯄꯤꯔꯛꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯗꯤ ꯄꯩꯁꯥ ꯄꯥꯏꯍꯟꯕ ꯌꯥꯗꯦ ꯏꯟꯗꯣꯝꯆꯥ ꯑꯗꯨꯅ ꯏꯟꯗꯣꯝꯆꯥꯅ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯄꯤꯕꯤꯌꯨ ꯅꯥꯎꯕꯤꯒꯤ ꯐꯣꯔꯝ ꯐꯤꯜ ꯇꯧꯅꯤ ꯍꯥꯏꯕꯗꯨ ꯇꯧꯊꯣꯛꯄꯤꯔꯣ ꯂꯥꯁ ꯗꯦꯠ ꯑꯣꯏꯈꯤꯅꯤ ꯑꯕꯦꯝꯒꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯕꯤꯔꯣ ꯍꯦ ꯌꯥꯝꯃꯜꯂꯤꯅꯦ ꯍꯩꯊꯣꯏꯕ ꯅꯪ ꯀꯨꯏꯅ ꯂꯩꯔꯛꯇꯧꯁꯨ ꯅꯠꯇꯕꯗꯨꯗ ꯇꯝꯕ ꯉꯝꯗꯦ ꯏꯟꯗꯣꯝꯆꯥ ꯑꯗꯨꯝ ꯄꯥꯏꯁꯤꯜꯂꯣ ꯍꯣꯏ ꯐꯔꯦ ꯑꯣꯐꯤꯁ ꯆꯠꯂꯝꯗꯥꯏꯒꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯐꯣꯟꯗꯨꯗꯁꯨ ꯀꯅꯥꯒꯅꯣ ꯑꯃ ꯀꯟꯅ ꯋꯥꯔꯤ ꯁꯥꯔꯤ ꯂꯥꯎ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯁꯤꯟꯅ ꯋꯥꯔꯤꯗꯨ ꯁꯥꯏ ꯋꯥꯔꯤꯗꯨ ꯃꯔꯨ ꯑꯣꯏꯕ ꯁꯥꯟꯗꯕ ꯌꯥꯗꯕ ꯋꯥꯔꯤꯁꯨ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛ ꯑꯣꯏꯕꯅꯔꯥ ꯊꯕꯛ ꯑꯗꯨꯛ ꯆꯤꯟꯕꯗꯣ ꯃꯇꯝ ꯃꯥꯡꯍꯟꯗ ꯁꯥꯟꯅꯔꯤ ꯊꯣꯏꯕꯤ ꯑꯔꯅꯕꯅ ꯖꯨꯁ ꯊꯛꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯗꯨꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ ꯋꯥꯔꯤꯗꯨ ꯃꯀꯣꯛꯇꯒꯤ ꯇꯥꯍꯧꯗ꯭ꯔꯦ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩ 2-3ꯗꯤ ꯈꯛ ꯇꯥꯍꯧꯔꯦ ꯑꯣꯀꯦ ꯕꯥꯏ ꯅꯨꯄꯤꯗꯨꯅ ꯕꯥꯏ ꯃꯤꯁ ꯌꯨ ꯇꯨ ꯊꯣꯏꯕꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯏꯊꯛ ꯊꯛꯀꯠꯅ ꯂꯦꯞꯇꯨꯅ ꯂꯩ ꯑꯔꯅꯥꯞꯇ ꯀꯧꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯂꯤ ꯑꯔꯅꯥꯞ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯊꯣꯏꯕꯤ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛꯉꯛꯏ ꯀꯌꯥꯝ ꯀꯨꯏꯔꯦ ꯊꯣꯏꯕꯤ ꯈꯨꯝꯗꯦ ꯁꯥꯎꯔꯞ ꯇꯧꯕ ꯁꯛꯐꯝꯗ ꯐꯠ ꯑꯣꯟꯈꯤ ꯀꯩꯗꯧꯔꯦ ꯑꯕꯦꯝ ꯊꯣꯏꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯖꯨꯁꯇꯨ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯈꯪꯊꯝ ꯊꯝꯃꯝꯃꯤ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗꯨꯗ ꯑꯔꯅꯥꯞꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯊꯣꯏꯕꯤ ꯃꯃꯥꯏ ꯐꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯀꯣꯏꯍꯪ ꯍꯪꯂꯛꯀꯅꯨ ꯁꯤꯃꯤꯟꯅꯗꯣꯏꯅꯤ ꯌꯦꯡꯉꯨ ꯊꯣꯏꯕꯤ ꯃꯃꯤꯠ ꯃꯅꯥ ꯄꯩꯁꯤꯜꯂꯝꯂꯒ ꯌꯦꯡꯂꯝꯂꯗꯨꯅ ꯁꯥꯎꯔꯞ ꯊꯣꯛꯈ꯭ꯔꯦ ꯑꯀꯟꯕ ꯏꯔꯩꯃꯅ ꯏꯆꯦꯜ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗꯨꯗ ꯑꯃꯛꯄ ꯃꯆꯨ ꯀꯌా ꯑꯃ ꯆꯨꯁꯤꯟꯗꯨꯅ ꯇꯥꯎꯗꯨꯅ ꯂꯩꯍꯟꯕ ꯉꯝꯗ ꯏꯔꯩ ꯀꯟꯅ ꯆꯦꯟꯊꯈꯤꯕꯒꯨꯝ ꯆꯦꯟꯊꯈ꯭ꯔꯣ ꯄꯨꯟꯁꯤꯒꯤ ꯑꯃꯣꯠꯄ ꯀꯌꯥꯁꯨ ꯏꯔꯩ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯀꯧꯕ ꯅꯪꯅ